मियामगी मिहुत खनबदा सेल लौदना लाइरिक हैबा मियामगी याइफगदबा थबक हेना तौगदबा मिटयेंग सानबा मियोय खल्लबदी अनौबा अवनबा खुनाय अमा ओहेलकपा ngamgani haina Lok Sabha gi MP Dr. Angomcha Bimol akoijamna hairi Act today for a sustainable tomorrow voice of people get ready for the change miyam amasung miyam gi lengak haiba hiramda Dr. Khangyambam Romesh Kunmapan Suba Kumbi is the Election Management Committee na Sindna Kumbi the Laiba Ibudho Sanathong Harau Tel Laibung the Pangtokpa Nongmagi Oba Kana Nabagi Mifamda Wafam Asi Fungbo Kibane. Thoramadu the Kuntrak Pongi MLA Tokchom Lokeshore, Nambolgi former MLA Namirakpam Loken, Hyanglamgi former MLA Elangbam Dujamani, MPYC gi former President Ningthausam Populalna Sarukyaki. Thoramadu MP Dr. Bimol Namakhatara Dunahai, India asi democracy chet palibak amani miyamna mapuni lengak liba MP amadi MLA sing miyamna khange natraga khalloi haiba asi miyamgi khuttalei Manipur miyamna MP oina khalakpagi ngasi parliament state asigi issue kaya pukhatpa ngamlibani haikhi mikhalda aphaba mihut khanba haiba asi thabak lobaga chap manai corruption tawraga qualify oidaba thabak Khalurabadi corruption tawraktuna miyamgi aphaba tawbagi mahutta miyamdagi corruption tawrakpa tabani aduna mityeng sanba miyamgi yaifanaba khanba miyoy khalhausi haiki MLA ga MP ga gi interview tawba moy khalli ba selection committee se kana miyam na interview tawra moy na si yarani na makubi no namaga thadara kan khandri ne Quite a maru with Tabak, Lapa, Punitopa, Natabada, Lapa, Miam, the Sins of a Miam, the Lainakadori, missing Kanamatanda, Nahamaki corruption, Wasamane, Tabaka, La Tilatomina, Karor, Ritil, Emil Kaning Kamu, MP Kaning, Karor the Nipizar is a visa. Yetuma, but then Pasamasa, one is missing to Magiwani Prazama of the D. Mana Yelay the official mo enough the Lakara, the Natima, the Kalodi, Kalakadoin. Corruption or Kanan of Honor. As the Kandiba, Mihutuna Lena, the Kadai, Padu was self, the Kandio.